ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯌꯦꯟ ꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯑꯦꯗꯤꯇꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯁꯦ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅ ꯅꯩꯅꯔꯒ ꯁꯨ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯋꯥꯔꯦꯞ 9 ꯂꯧꯃꯤꯟꯅꯈ꯭ꯔꯦ ngasi fawda manipur da pangthoktuna chatkhiba miyamgi khongchat singge manungdagi khwaidagi chawba khongchatni haiba yaraba coordinating committee on manipur integrity kokomina miyam amasung miyamgi lupsing khusamnaduna sinba manipur kanba khongchat chatlaga mifam pangthoktuna khana neinaraba matungda manipur amasung union lengaka 𝐶𝐢𝐯𝐞 𝐍𝐞𝐰𝐬 militant singa khuyek pinaduna chatna haliba suspension of operation su khudakta lokthokadabani haiba yauna waret 9 lawminakre kokomina loop asigi women's wing amasung students wing na chingba yauna mangzauna na lauthokhibagi matung inna ngasi ayuk pung 7:30 tarakpadagi tidim lambigi kwakathelda leiba tidim lampakta saruk yagadaba nupi angang yauna manipurgi yelhomi sing khakta natana mapandagi laktuna leirakhiba furup singi miyoi shingna khongchat hogadaba tidim ground da chikna chainaba ngamdana punkhi mafam masidagi yamlaba miyamna ꯀꯩꯁꯥꯝꯄꯥꯠ junction tamna tidim lambigi divider gi maning sangba sarukta laklaga wahengbam leikairomda chatki aduga mafam adudagi khwai bridge lanthoklaga nagamapal paringda laklaga khuyathongdagi haigalaklaga thangmai banromda chatuna mafam aduda leiba thau ground da lamthungpam oiki ayuk pung 7:30 saruk yagadaba sing punba hauраklaba matungda ayuk pung 11 rom tarakpadagi manipur kanba khongchat haina thaba banner na lamjing oiduna yamlaba miyamna khongchat chatpa haurakhi thangmaibangi thau ground da panthumpham oiduna pulaga matungda miyamgi maikaidagi tongan tongan ba loop amasung senfam singda leiba khangatlaga miyoi sing wangangloi oiduna ngasigi khongchat asik karigidamaka chatlibano amasung khongchat asiga mari leinana miyamna logadaba warip singi matangda magi oiba aningba apamba sing fongdoknaduna khana neinakhi mifam asida saruk yakhiba kokomigi convener YK Dhire na hai manipur thokliba 32 shuraba wathok asina maiharol dagi iramda masida hingminaraklaba yellow furup sing asida ngasi amaga khaibung tanabadona leirakliba asi india lainga ki thawong thausinani india lainga ki thawong asi khanglabanina aikhoi mashel tharum tam thamnaba yengthinabagi mahutta amatta oina punsilaga india government ki mathakta apunba manipur amagi kholaw lawminaba mathau tare chahi kayagi mamangdagi manipur gi kanglup marshal nungshinadanaba india lainga thabak kya chatharaga lakli adubu khundaminari ba yellow furupumna magna nungshi chanana amata oina apunba manipur hingminagani haina leminaduna lakpadagi ngasi fawbada manipur gi apunba saktam kaidana leiraklabani democracy chatpalaibak amada laingakna terrorist sizinaraga state amagi citizen singbu tha 32 shuraba fawba hostage oina thamlakpa haibasi malengi manungda india khaktani As you have witnessed, the kind of response and the recent killing of Nisikanta, all this terrorist act has been remain doing nothing from the government of India, no response from the government of India. People got shocked when the state government issued a condolence message rather than condemning the incident and taking action against those terrorist groups. Such kind of complicit attitude by the government of Manipur as well as the government of India. Fully endorsed away Tawadabu Quincy Lapiriba Furup Singse, may take Tangi or release Kogani Habidi Langani, Masida Adungai Queen Alair Lava, actually now Chimita, Masu Yauri indigenous or Havatari, Aduga, Masi Comtachimaro in Punmagis Tam Kaibearoi, Aduga Manipuri, Kaibearoi, Manipur Kandavaya, they have a Kumjada, Loinamak support to Minasi. Thank you. Manipur Kumjat Sida, asuki mati miyam engma yari besi kari maram bino haiba taragadi manipur ki hak che ai tamakat sa manarama ai khoi hak
कन्ननबा अमसुंग इंडियन कॉन्स्टिट्यूशन ने याबा डेमोक्रेसी से पहले बाता अखोइगी हक मतलब सिदा अखोइगी हक कन्ननबा इन मणिपुर प्रधान मसी थोलै बनी अदुना हौजिक लेरिबा फिबम असिदा इंडिया इंडिया आर्मी की पावर सिजनरगा पैरामिलिटरी फोर्स सिजनरगा मणिपुर ओलइबन नैरई बसे अदुगी यामे ngasi mifam na khanaraba matungda laukiba warep singdi ahanbada shu khudakta lathokadabani shu gi mengda kuki lalauba singna tawning bada tawliba asi khudakta lepkadabani amasung matik chaba action logadabani ani shubada india na manipur thokliba irang asibu aranba wari singbul amada puthaduna kangluk ki irang ni haiba propaganda dawriba asi khudakta lepkadabani amasung kangluk ki irang gi mingda miyang gi famham thokpa hak sing matpa amadi temsing na ba khudakta lepkadabani ahum shubada idp singi akaknaba policy sing semduna amadi akaknaba matamgi manungda masa gi mayumda hanjil hangadabani loinana idp singbu luna chana tawbibaga loinana makhoibu cheksina ngakpi sanbigadabani mari shubada chinku ki narco terrorist singi cross border terror activity sing lephangadabani makhoyi cross border network sing thugaibaga loinana illegal infrastructure sing lokthokadabani manga shubada constitution na piriba miyamgi hak amasung lengak fangalu loinana transparency amasung accountability leiba governance ama athuba matamda lehengadabani taruk shubada manipur gi territorial amadi administrative integrity ngakuna thamgadabani manipur miyamgi democratic right amasung mandate india government na ikai khumnagadabani Taret shubada manipur NRC natraga masiga manaba mechanism ama athuba matamda paikhatuna lisang sina India government na ayaba piduna changshilaklikhiba mitop sing khandokadabani amasung nipan shuba aroibada manipur miyamna national highway singda matam sanga chatpa yadana leiriba asi India government na khudakta yahanduna chathangadabani haibasini Manipur kuki kauba furup natraga mi amata laite kuki haina khangnariba sing asidi mitopni Michael Lamjathang Manipur kuki kauba furup natraga mi amata laite kuki haibasi furup sunate adubu kuki haina khangnariba sing asidi Manipur changlakpa mitopni haina thadau furuki masaknaiba luchingba Michael Lamjathang na phongdokri Wafam asingasi kokomina sinduna yamlaba miyamna saruk yaduna Kwakathil gi tidim ground gi hawrakliba thangmai bandagi thau ground lamthungpham oiraga mafam adu da pangthokiba miyamgi mifamda saruk yaraduna mahakna phongdokhibani mahakna hai manipur da mitop oina laklaga aranba pambai sizinaduna masagi puwari leijaba lamdamasi thugaiba yaroi mitop oina laklaga separate administration taliba kangbuda india government na tongsinduna lamdamasi yellow furup sing nungsinadana ba senbelepu Chinda Kundariba yellow furup oiriba furup singbu mitop haibadi kuki narco terrorist singa makhoigi nongmai chinolda namfu safuda namthaduna thamli haduga India government na yengduna leiri haiba wafamsu phongdokhi Manipur India da tinkibagi furup sing nungshi chanana leiminaramba amasung himinaramba adu India government amaga nungshinadana ba khonaduna lagli hainasu mahakna union lengakta maral shireduna hai India government na kuki khulai paiba lalhoba sing sejanaduna lamdamasigi miyoi lak kuntra henbabu awa chaithing piri haiki Manipur kansi hairabadi mahirol dagi Manipurda nungshi chanana himinarakpa furup sing asi miyamna mayek singna khangba changi Manipur gi pak chawba square kilometer lising kun nithoi chahunga kunga taret asi kansi hairabadi chingtam khaidana amaga nungshi chanana himinasi loinana yelho mi singi marakta Changlaklaga furup masel nushinadana ba silba mitop sing khandoknaba NRC gumba chatna halaga state asidagi chatna kiba mathau tai haiki loinana yellow furup sing na nungshi chanana amata oina leiraba matamda political influence natraga hiram amata da Manipur thukai ba ngamloi
Manipur separate administration taliba singa sigi matakta India lengang na action lokhatpa mathau tai haiki. Ki haibase papani chamlakpa thoningba thonba mayam kambu idunina Manipur se santi long lasting permanent peace lakhan se hai taradi ki haiba khuruk leite ni su leite body san se haiba su adu se noi se mafam marang leite ba gi marang oiduna hojik su leite ba gi marang oiduna ki haiba se koi Manipur da leite haiba se isolate to se haiba se praja mayam da ei appeal to jari adumai tawduna kokomi leadership ki makhada akoi Manipur da santi halaknaba IDP gi resettlement to nanaba thadau sing se tampak da halappa yadanaba meke sing se kampu pida so champur ching da halappa yadanaba gi dabak da road map yat laga Manipur CSOs mayam da thamni process di hauri matam di ketang changba yuwani adu praja mayam na khangbiu adu ga koi punnamak chatmin na se adumai tawduna koi thadau di Manipur na su adum step lokhat kani maroina Manipur praja mayam na thadau kinate hana accept to biduna thadau se yelhomi ni hana accept to biduna imphal da thadau la kansida ya bibase thadau di Manipur mai ke da tarana harau go product chali Makatana hojiksu kokomi leadership nasu Imphal maruina Imphal Valley da Imphal da hostile elements lekre Manipur da praja mayam kai chari nisu wesida kokomi leadership coordinator alo direnka colleague mayam aduga bangda dinjungi riba Pumnamak Adol di Manipur di Makeni di greetings ama waina Manipur macha ama waina ko di side ki di kai Manipur da lengak semgani khingleba sing 𝐋𝐢𝐯𝐞 utung ohoba oigedawribra March 10 amasung 12 da Manipur gi budget Lok Sabha amasung Rajya Sabha da puthokani hairakli Haukiba kumja lising ani kungani thoigi February amasung March da tangkak ani thokna pangthokiba 12 shuba Manipur Legislative Assembly gi mikhalda mai panglaktuna chahi adugi March thada lingkiba lengak luchinglakiba BJP khakta natana lengak asida sawgatlambadagi shogat patokle haikiba NPP gi MLA khara fawbuda Mathang thagi taragani thoida chahi ama mapung fargadaba Manipur gi President rule gi lengak asigi mahutta anoba popular government ama center gi luchingba singna soidana semhalaklagani haibagi wafam sing tatana fongdoraklabasu thasi kungani panda President Draupadi Murmuna Lok Sabha amasung Rajya Sabha gi apunba session da address tawduna haudokiba parliament ki budget session asigi manungda March 10 lisingani kunga taruktana Lok Sabha da Manipur gi budget puthoklaga March 10 thoi lisingani kunga taruktana Rajya Sabha da puthokani hairakli wafamasi Lok Sabha gi maikaidagi Thorokpa Bulletin Part 2 amasung Rajya Sabha gina masigi Secretary General PC Modina Tharokpa Parliamentary Bulletin Part 2 da fongdorakpani Sabha ani ke maikaidagi fongdorakpagi matung ina March 10 lisingani ga kunga taruk laiba popanumiki Sabha asigi discussion and voting on gi business ki ahanba second base of supplementary demands for grants for 2025-26 ki mathang ani shubada general discussion on budget Manipur for 2026-27 and discussion and voting on demand for grants Manipur for 2026-27 if any haina yauri aduga numit asida Manipur gi senba chahi lisingani kunga taruk kuntaret ki budget ki general discussion pangthuktuna voting on demands for grants su pangthokpaga loinena Rajya Sabha dana March 10 thoi lisingani kunga taruk sagol se numita general discussion on budget Manipur for 2026-27 if any haiba business yawbaga loinena consideration and return of the appropriation bill relating to demands for grants Manipur for the year 2026-27 if any haiba business yauri
थासी कुन्य निपानदगी हौकिबा पार्लियामेंट की बजट सेशन की मखा चथरप सरुक्ता सभा अनिमक्ता मणिपुर की कुमजा लिसिंग अनिगा कुंतरुक अमसुंग कुनगतरे की बजट के जनरल डिस्कशन पांगथोकनी हाइना सभा अनिमक की बिजनेस ता हापलगलिबा असनदी मणिपुर पॉपुलर गवर्नमेंट अमा फेब्रुआरी 12 लिसिंग अनि कुनगतरुक की ममांगदा लेहलरोइद्रा हाइबगी वाहंग चोंगथोरकली अदुमोइनमक पाउची असना सभा अनिमकी बिजनेस ता मणिपुर की बजट की वाफम यावरकलिबा असिगा मरी लेनना मणिपुर लेजिस्लेटिव असेंबली की मेंबर ओइबदा नतना स्टेट असिगी मिनिस्टर सु ओइरंबा मियोय यावना पॉलिटिशियन खरदा हंगलुबददी हौजिक फावगी ओइरदी मणिपुर चलाइरकलिबा प्रेसिडेंट रूल लेंगाक असिगी मतम लोइगदबा नुमित 12 रोम वालिबसिना पार्लियामेंट कॉन्स्टिट्यूशन के आर्टिकल 356 की मरी लेनबा सेक्शन सिंग अमेंड तौदुना पीआर की मतम सांगदो हलकपमक नत्रबनिना पॉपुलर गवर्नमेंट अमा सेमहलकप याबगी थाजब लैरी अदुबु करिगुंबा यूनियन लेंगा की लुचिंगबा सिंगी अपांबा मतुंग इना मणिपुर पॉपुलर गवर्नमेंट अमा सेमलक्त्रबा अदुगा नाकल अमरोमदना पार्लियामेंट ना मरी लेनबा आर्टिकल असि अमेंड तौदुना पीआर की मतम सांगदो अलक्त्रबसु 12 शुबा मणिपुर लेजिस्लेटिव असेंबली डिसॉल्व तौरकलगदी तंगाई फदना मणिपुर की ओइना सेनबा चही लिसिंग अनि कुनगतरुक अमसुंग कुनतरे की बजटी पार्लियामेंट टेबल तौरगा खन्नदुना पास तहौदबा यादबनिना पार्लियामेंटरी प्रोसीडिंग की मनुंग चन्ना मणिपुर की सेनबा चही असिगी बजट पुथोकपा अमसुंग खन्नदुना पास तौनबगी थौराग लौखलकपनी नेशनल न्यूज पाथोचरी सुनेत्रा पवार महाराष्ट्र की अहानबा नुपी डिप्यूटी सीएम ओइना वासक लौख्री प्लेन कायबगी थौदुक्ता लेखिद्रबा महाराष्ट्र की डिप्यूटी सीएम ओइरंबा अजित पवार की लोइनबी सुनेत्रा पवार ngasi एनसीपी लेजिस्लेचर पार्टी की लुचिंगबा ओइना खनखिबगा लोइनना महाराष्ट्र की अहानबा नुपी डिप्यूटी चीफ मिनिस्टर ओइना वासक लौख्री वाशक लौबगी थौरमदुदा चीफ मिनिस्टर देवेंद्र फडणवीस अमसुंग डिप्यूटी चीफ मिनिस्टर एकनाथ शिंदेशु सरुक याखी सुनेत्रा पवार महाराष्ट्र की गवर्नर आचार्य देवव्रत की मुंबई की लोक भवनदा नुमिदांग वायरम पुंग 5 ताबा मतमदा वाशक लौहनखिबनी अजित पवारना पाइरंबा पोर्टफोलियो सिंग अदु रिटर्न तौरखरबा मतुंगदा फाइनेंस की पोर्टफोलियो दु बजट सेशन लोइद्रिबा फावबा सीएम देवेंद्र फडणवीस खुद थंबदा यानरबा मतुंग नौना वाशक लौरबा डिप्यूटी चीफ मिनिस्टर सुनेत्रा पवारदा स्टेट एक्साइज माइनॉरिटी अफेयर्स अमदी स्पोर्ट्स एंड यूथ वेलफेयर की पोर्टफोलियो सिंग खुसिनरखी डिप्यूटी सीएम ओइना वासक लौद्रिङैदा ngasi एनसीपी की लुचिंगबा चहगन बुशवालना सुनेत्रा पवार की मिंग प्रपोज चौदुना अमसुंग पार्टी की लुचिंगबा 95 सौगतुना महाक येतनाबा लेतना नेशनलिस्ट कांग्रेस पार्टी एनसीपी की लेजिस्लेचर पार्टी लीडर ओइना खनखिबनी सुनेत्रा पवार ngasi डिप्यूटी सीएम ओइना वासक लौद्रिङैदा महाकी राज्य सभा की सीटगी रिजाइन तौखी महाकना डिप्यूटी सीएम ओइना वासक लौबसी लेकिद्रबा अजित पवार की मपा थोकपा अमसुंग एनसीपी की अतोपा फैक्शन की चीफ ओइरिबा शरद पवार नदी मंगोंदा तानरमदी हाइदुना नुंगाइतबा फोंदोखिबगा लोइनना वाशक लौबगी थौरमदा सत्ता पवार की इमुंग मनुगी मियोशिंग सरु याखिदि सुनेत्रा पवार लेबाक असिगी सकनाइरबा लुचिंगबा वाजीराव पाटिल की मचानुपिनी बीकॉम दा ग्रेजुएट ओइरबा मतुंगदा चही कया सोशल वर्क तौदुना लेरमखी अमसुंग एनवायरमेंटल फोरम ऑफ इंडिया लिंखलमखी महांगना पॉलिटिक्स दा खोंग थांगजलखिबसी कुमजा लिसिंग अनिगा कुनगा मरीगी लोकसभा मिखलदा अहानबो ओइखी मसिगी ममांगदी सुनेत्रा पवार पॉलिटिक्स की लमदा का हेना मसक थोकपा मिसक ओइखिदबनी चैरगसिदा अजित पवार लेखिदबदगी हांगलबा बारामती असेंबली सीट असी बाय इलेक्शन तौद्रिङैगी मांगोइनना एनसीपी की फैक्शन अनि असी पुनसिलकद्रा नत्रगा शरद पवारना मखोइगी कैंडिडेट थादोरकद्रा हाइबा वाफम ngangnaragli बेंगोल द बीजेपी लेंगाक लाकनी सेंजा थुमजादा चेनबा मियोय सिंह जेल द थाजिनगनी अमित शाह वेस्ट बेंगोल की सिलीगुड़ी अमदी बराकपुर पांथुपा तोंगान तोंगानबा रैली सिंगदा यूनियन होम मिनिस्टर अमित शाहना मियाम द वांगांगबदा स्टेट असिगी ममता बनर्जीना लुचिंगबा तृणमूल कांग्रेस लेंगाकपु हुल्लदुना
West Bengal asi Trinamool Congress na marai chaithan bani BJP ge lengak laklaba matamda senja thumja da chenaba miyoi sing amamamta oina jail da thajinduna West Bengal asi sengdokani haina fongdokri Amit Shah na makha taraduna West Bengal gi Assembly mikhalda BJP na vote share chada yankhai fangduna Chawna mai pakani mashigi matungda semlakadoriba BJP ge lengak adu Supreme Court ki judge amagi miing makhada West Bengal da chathariba scam amadi senja thumja gi thabak sing asi thijinduna mara leiba miyoi khudimak amamamta oina jail da thajingani Mamta Banerjee gi lengak asina ngapigani Maril leirabadi pangthokadoriba mikhal asida tongan ba senja thumja gi case amadi scam sing da chenaba luchingba singda makhoi gi party gi oiba ticket pibiganu Madu ngamdrabadi mipum khudimangna West Bengal gi Trinamool Congress ki lengak asida senja thumjada luplaba miyoi kaya sausaduna leire haibasi adumak thajakhigani haiki Hauji su West Bengal gi manung hanjinba mafam kayada san amadi miyamna fangadaba ration uranduna smuggling gi thabak thoram sing chathabagi wathok leiri pumnamak asigi mathakta Mamta Banerjee gi lengakna Bangladesh ki ngangkhai paringda Paikhat kadaba kamkhai sambal khabagi thabakta ayat apan piduna illegal immigrants sing konshinduna voter chanhalaga makhoigi vote fanganba hotnari BJP ge lengak laglabadi numit nifu mangani manungda ngamkhai sambal khabagi thabak pumloi loishinba ngamgani haiki Assam ki Lakshmipur district tigi Nahamari Bangalore gi Hescourt tigi Musandra area da makhoina leiba asanba ka amada manungdagi thonglon sillaga siduna leiramle hairi Nahamari asigi hakchang da thengnarakhraba matung police na thi humbagi thabak chathabada laibak thiba thodok asi makhoina leiriba ka aduda carbon monoxide ka hena form toraktuna shor phungatuna shiba oigani Makhoina leiriba ka aduda Nahamari asina numidangi matamda thongnau khudimak chetna lonsillaga stove amada chak thongduna charaba matung ingi haiduna stove adu sizinaduna mai yairamlaga adumak tumthakhibadagi stove adugi khuthangda puthorakpa carbon monoxide adu ka aduda tungshinduna leibana Nahamari asi fugatuna siba oigani hairi Nahamari asigi imung manungi miyoi shingadi misi asi food poisoning oigani hairaduna police ta transparent oiba thi humbagi thabak chathanaba takshinki Assam gi chief minister Himanta Biswana thodok asi nungaitaba fongdokhibaga loinana Assam police ta Bangalore gi authorities singa khusamnaduna mapum fana thi humbagi thabak chathanaba amasung naha sing asigi hakchang Assam ta amuk puraknaba hotnabada mateng panganaba pauktak pikhi Nahamari adugi hakchang sing adu postmortem examination tawduna makhogi kamdawna sikhibanu haibadu khangdoknanaba thabak paikhat pahokre panba yabadi mamang chahigi November thada Kanpura thongnau lonshinduna maifu yaiduna tumthakhraba matungda carbon monoxide tagi singmi mari sian khibagi thodok lekhrabani International news amok pathok chari Israel gi kiningai oiraba landana ganjada miyoi kungataruk hatkre health official Israel na Gazada kiningai oiraba air strike nga chathaduna miyoi kuntaruk hatkre haina local health authority singna fongdokri Israel lanmina Hamas na chalaiba police station ama amasung Palestine macha singa changjafam lawriba mafam singda landakhiba aduda police officer tara amasung atopa miyoi kayasu sikhi hairi Israel amasung Palestine gi militant group ama oiriba Hamas ki marakta ceasefire gi yanaba lairagashu Israel gi war plane singna Gaza city gi nongchupta leiba 𝐋𝐢𝐯𝐞 police station da landakhibani Mamang chahi gi October da Israel amasung Hamas ki marakta ceasefire gi yana cherol khuyek pinakhraba matungda thodok asina khwaidagi kiningai oiba landa ama oikhi Israel na Hamas ki matakta nauna ceasefire khungaunare haina maral shikraba manonggi matungda Israel lanmina kiningai oiraba landa adu chathakibani Israel ge landa aduna Gaza pumbada aki akhang pikhi Khan Yunus cha leiba relief camp amadasu Israel ge landa aduna chawna akaiba pikhi
Israelgi landa adudagi nupi ani yauna angang taruk asok opanangki Gaza City da laiba police station amasung Israel landa kibada personal taramathui shiki amasung kharana asok opanangki hainasu Sifa Hospital gi director Muhammad Abu Salmiana fongdorakhi Israel lamina lepa laitana landa rakhiba adu Egypt ka ngamkhai thangnana laiba Rafa amuk hana hangdoknabagi noma watlingai gi mamangdani Gaza da thokliba lan asina maram oiduna territory asigi ngamkhai gi chatok kasin tawba lambi sing asahi chupa thingjinduna lakhibani Rafa crossing asi Palestine macha singidi lifeline ama oibagal urinana miram da punduna ana layengi thabak paikhatpada tangai fadaba Rafa crossing gi mating lodaba yadi Gaza gi landa laibak adu da laiba medical infrastructure gi Israel gi landa da amangata thokhibadagi mafam adu gi miyamna mathau taba laying chathabada miram gi laibak singi mating lodaba yadabana Rafa crossing asi Gaza dagi ni khwaidagi maruoiba oiri United Nations na sel gi awaba mayuk naragani haina Antonio Guterres na fongdokre United Nations ki luchingba Antonio Guterres na malengi oina lairiba organization asi sel gi awaba mayuk nagadore maramaduna organization asi da yauriba laibak singna pikhattana lairiba senfam sing pikhalaknaba khangankhri Organization asina yauriba member state singna makoigi mathaumakni khanna pikhattana lairiba senfam sing asi mapum fana amasung matam chana pikhalaklaba natraga member state singna financial collapse oirkadabadagi ngakthoknanaba financial rule kaya sengatpagi mathau tare haina Secretary General Antonio Guterres na makhatana fongdorakhi Malengi Organization asigi fibam asi noma gi lushilappaga loinana paikhatkadaba thabak thorom singda chauna singnaba ama ohenbaga loinana financial collapse charakpadagi kiningai leiri haiki Malengi Organization asigi hoji oiriba fibam da Antonio Guterres na organization asidi yauriba laibak singi ambassador singda tha asigi kungani panda cherol piduna khangan kre hairi Mahakna makhatana fongdokhibada malengi oina lairiba organization asi July fawbadadi sel amata yaudana chalairagani hairi UN da sel gi awaba mayok nariba asi organization asi da khwaidigi sel thada balaibak ama oiramba United States na UN agency da sel thada balep khibadagi ni haiki Aroibada Iran da gas pokhaibada miyoi mari shikri Iran gi kha thangba hitangfam city ama oriba Bandar Abbas cha tongan ba gas blast chaukhibada miyoi mari shikre haina news agency amana report tawrakri Yum amada gas blast chaurakpadagi miyoi mari shikiba adu Iran gi authorities singna thijanbagi thabak chathari Bandar Abbas cha pokhai khibagi thodok adu hojik fawba mayek sengna khangba ngamdri haina official singna fongdorokpaga loinana Abbas ki thodok adu gi gas leak oirakpadagi oigani haina thajanari Authorities singna thodok adu gi matangda thijanbagi thabak chathari adu mapu makhatana marik chumba paudi fangdri leibak adu da umkhatnabagi thodok sing chatharingai Bandar Abbas ki pokhai bagi thodok thokhi Maduda miyamna mi painaki semi official Tasnim news agency na social media da fongdorakibada Amana amabu yaningda fongdoktuna thamkibada Islamic Revolutionary Guard Corps Navy gi commander da target tawduna pokhai hankibani haiba report adu mapum fana lanbani hainasu news agency na fongdorakhi Iranian State Television na thamlakiba warol amada gas pokhai bagi thodok adu mo alam da laiba mathol ni pan wangba building amadani hairi gas pokhairappadagi building adugi floor ani mangta khibaga loinana manakka laiba gari amasung dukan singchu chauna amangata thoon ki hairi gas leak oibadagi khudongthiba nanglaba miyoi shingi maming amadi kaya yamna amangata thoon khrabage haibagi marik chumba report ti hojik fawbagi oina fongdokpa leitri Northeast Window TV na sandokchariba nungthigi pau pathokchaba matang asida loshinjare miyeng tabiriba pumnamapu amuka suhana khurumjari
Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. mayang punamakpu taramna okchari hauzik mapalamgi thapaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibata natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Hakchang Panatamge Hairabadi, Iram the Masimakta the Laiba, Khwaidagi Paraba Hospital Singi Manungda Ama Oiriba, Babina Hospital Lizari. Mapamasida, Tazaba Yarabamadi, Seliamna Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikoigi Specialist Singna, Marik Chumna, Thawai Hakchang Yauna Lying Zari. Aduna, State Wangmada Muk Karigi Chatlugani, Aikoigi Manipur Dasu Hogikti, Awang Bathaki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikoigi Specialist Singdagi, Malemgi Apabathaki Lying Patap Yumpam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamak, Babina Hospital, Sajiwa Gel Road, Kabai Soy Impal Istaleng Sinbirau. Natraga, Aikoigi phone number 6909 390666 ta call to Birau.